ꯃꯌꯥꯝ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯑꯩ ꯑꯣꯛꯁꯦ ꯆꯥꯗꯕ ꯆꯍꯤ 9-10ꯗꯤ ꯁꯨꯔꯕꯅꯦ ꯑꯗꯣ ꯉꯁꯤ ꯆꯍꯤ 9-10 ꯃꯇꯨꯡꯗ ꯉꯁꯤ ꯆꯥꯗꯣꯏꯅꯦꯕ ꯑꯣꯛꯁꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏ ꯈꯜꯂ ꯌꯦꯡꯕꯤꯌꯣ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯇꯣꯠꯂꯒ ꯆꯥꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯀꯩꯅꯣꯅꯤꯀꯣ ꯊꯥꯎ ꯉꯧꯔ ꯊꯣꯡꯕ ꯅꯠꯇꯦ ꯁꯤꯡꯒ ꯇꯧꯔꯒ ꯐꯨꯠꯂꯒ ꯑꯣꯏꯅ ꯊꯣꯡꯕꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯎꯔꯝꯃꯅꯤ ꯍꯥꯎꯕ ꯌꯦꯡꯉꯒꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯅꯤ ꯆꯤꯛꯊꯔꯒꯦꯗ ꯍꯥ ꯁꯝ ꯊꯥꯗꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ hả sao Don't get put it. Sabihin ngayon mo na siya lagi ita. Ano ba naman ita? Bye-bye. Nanga? Hả? Mang masarap lang pala. Sao nằm sáng chân gặp tập chân gạ thật thuê bị sắp xếp cho tôi bị mày được à mày sinh là thường mới sinh ở tầng ai đi con người vậy mà bây giờ này đó
Hả? ꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯒꯦꯞ ꯂꯩꯔꯅꯤꯅ ꯑꯩ ꯊꯥꯒꯠꯆꯔꯛꯑꯕꯅꯦꯕꯀꯣ ꯑꯣꯛꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯥꯔꯨꯗꯕꯒꯤ ꯁꯨꯝ ꯆꯥꯔꯒ ꯌꯦꯡꯉꯒꯦꯅ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ khitang ꯉꯁꯥꯏꯒꯤ ꯑꯃ ꯑꯍꯥꯟꯕꯒꯤ ꯃꯇꯨꯝ ꯑꯁꯥꯡꯕꯗꯣ ꯈꯤꯇꯪ ꯆꯥꯔ ꯇꯣꯛꯑꯦ ꯁꯤꯇꯪ ꯃꯨꯛꯆꯔ ꯂꯣꯏꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ